Amaramda Manipur Police ki team Amana UKHRUL district ke Khamasom range da search operation CHATHABADA ACRE Kuntra Romda Poppy Tharamba MAPHAM SHING detect TOUBAGA LOINANA Poppy Tharamba Meeoi Phagatpa Ngamkhre Police ki fangba pawman hai Manipur Police ki team Amana tha sige taruk amate taret ki lonaba ahing ke Khamasom range da search operation chathake maduda ACRE Kuntra Romda Poppy Tharamba MAPHAM SHING detect TOUBAGA LOINANA Poppy Tharamba Meeoi Phagatke Faraba Meeoi adude Paimi Ramsak Chahi Kuntaret Lightson Simre Chahi Nifumapan Kapangkhoi Khasim Amade Yatai SV Chahi Kunithoini Makhoidage air gun ama Yauna Thang Ani Amasu Phagatki Haina Pawasina Makhatari Maraksida Manipur Police Amate Forest Department ki apunba team Amana Mao Police Station ki manung chanba Mao Pungdong da ACRE Amaronggi MAPHAM da Tharamba Poppy Pambi Singh Yanthathuna Manghankre Hairi